Manipur Top Channel digi video amta update tawjage ngasi nungthin phongba chi phongda December gi tang kuntrada anauba sahina lakpada Government and Exile gi CM Birena Yaifa Pauzal Pirakli anauba sahi kumja Englising ani ga kunna lakpada Government and Exile London Dijuri Government of Manipur gi Chief Minister Yamben Birena Manipur da laiba yelhaumi singda Yaifa Pauzal Pirakli Chief Minister Yamben Birena London dagi thadorakpa Yaifa Pauzal gi sairol na hai India laingakna Manipur gi laijariba history culture gi mayokta ngasi su ruling tawri makhoina lamdam asigi history culture bu lan uhanduna Manipur gi horangai digi laijarakpa ningthau gi puari busu manghananaba hotnari Manipur maning makha tamlamba dijori sovereignty oirami haibasi muthatnaba hotnari India gi suknam Sasanda Manipur gi sing amasung tam gi yelhaumi sing muthatnaba hotnari Sairol asina makata na hai India laingaki draconian law na Manipur gi samjaraba misam miyam hatok piduna lakli Manipur India na nampu da loksin kibane Manipur India laingaki territory nate Manipur maning makata namki damak India gi mayokta Manipur gi lalhulup kya na lanthengnari India laingaki aron ba thoksil kya na lamdam asida mihat mipun rape kidnap bomb blast ban general start highway blockade na singba kya sathaduna Manipur miyam na asoba khudongsa daba kya mayok naduna lakli haina serol asina makata na phungdorakli aduga mayam dasu kari mot laibagi habdu comment box asungju tambiramu and thank you